Hello, Kramjani. Hojik Yongchak matamnina khoi saidasу marak-marakta phange adagi hawbamsu nongmaina utpado ma'am ado ngasidine Yongchak se khitangsu tongeba aduna ai Fangdrakanda Chanaba khitang kanghanbagi mawong utjarake kanghanbadi aina hanadi utkhireko phutlaga kanghanba freezer da hapa adagi phuttabida khoigi direct soiraga kanghanba Yongchak singju chaba yaba tingaga dum chaba yaba adus ulake adus tawge tawani khara yamena ko ado phajabani Yongchak se Eigi se chani gi ma'am adamdi hongde adusu Manipur dongna di hongde adusu phangi se phare na tra yumdai tharadi Yongchak samngai thabada lupa 2,000 changi akoina direct Guwahati da leitabani na ma'am Yongchak se kitang phangda wai akoi Meitei chinjak se phangdeba ado freezer da thambagi aina utpada adude mi yam hange ising change adu change ada change na ado freezer da thambase si kitang wai hai tare nungsit phajana lokthokpa taba zipper du dagi adagi mo mai mutpa yade adagi koigi mai mutladi dum lore asagi ice to ising oladi Yongchak to dum mange ko adu khwai safe oibadi aina hoji uchadoriba style se sina khwai safe oi hausa haba nga sina raw ni ma'am sina boroi ahawbido apple beer do sam hawne sije soida dine pham yam leisigi ade sina peru khara ado ucharage phajana khoaga kamai tawge do hana su utkhrabani ado ano subscriber singi oina amu uchari sina khwai gi kana bani ma'am ai khot pa loi selak e tangkhaim di loire khara manane singju oina chaba yanaba dus ulake ko lasta Yongchak khot pa sam wai atai de wa bana taba koi khwang dem nai ba dom phamma khot pani na do saning di wa ta bana tramam aduge ai khotle aduga ne khara manane singju gi soibado dus ulake lasta sino ma khamyam singwa ingon aigi degi hekchei ni ma'am urongani gi video da hamade sing thangale ma'am adugi singje saura kanda Yongchak se hapchalle Yongchak se hapchalo matongda kamai tawgadage da otpirani phajana magi loinama kahani munna ba ko mathakki saruk sina mu lehoradi nuai tedna ko aduga ne phajana mase phutpirani nga ngai tare aduga mayam to yare Eigi se urabase ado 2020 yeng ko kamai yeng doino doi harake sari une to sumaina ne kitang sumaina haigat pa yaraba Yongchak to yaraba ne saina ko ulaki yong saina adai di si yaradi mai muthat piro kaimta sawan biro no hen tamunjan grani aduga sumaina chumthok piro singa sabase chumthok piro sumaina haida biro ba phasana isinga sabase alhan gro munjan gradi amu yaroi de ba haroi de ba ko aduga salhan ba matungda ising si loi chakhe ha kan da mu ising aying manane jar samthok biro masagi mana ngasai cook oiri do haidi thongi ninda asabado le de mohena munjini de ba ko aduga sisina hore hayeng wa chaba matamda mohena fresh oina bagi ising sabani phasa samthok biro aduga ising ma'am si loi chathan biro aduga ne nungsa sadaba mapandi oiba sangoi gumba leidaini ko mangon gumba dane phasana alag torogo phawbiro aduga ne numit 5 ni muksuraga ne kanga kana nungsa da phawbiro marak-marakta tha amani lerga ne amu nungsa da phawtopiro ko phai kadana ba Eigi singo numit 5 ni phasana phawrabane ado nomamna nungsa phasana phawrabane konsi ma to phasana oidra aduga hayeng sage kana tingamo aduga charo khwai sep sina aigi nongmang khama pan mas phasana kangabane sisu aina urumda dum phawe aduga nom khatang nungsa da phawe ko phai kadana ba do marak-marakta phawgani aduga singju dum ulake ko ma'am sisina ma'am singju gi ko sisina kamai tawgadage heda phasana khopiro aduga ne chamdabida phasana taithokpiro tissue nara sana phinara aduga ne phawiro urumda makalamna do kharaga kange kana nungsa da puthokpiro do phasana kanga kana ne thamjanbiro aduga hayeng sage ha kan tinga dum sabiro marak-marakta su lokangi ba posingse marak-marakta phawtopiro ko phai kadana ba to phasana kanga ba sakase phajatre yam green oi se ko da imung da dum phawbagi ni ma'am asigi dilosilagi thank you ma'am